Amuktang pokpa miyoy poksida nungsibaso amakhaktani. Hanjin hanjin nungsinaba thamduna thamoi machet tana kainabane. Aduna matam pumbagi oina aigi thamoise solon sinduna thamne. Oidaba longnamba chumaral thidabadi nupana khoi nakhu chandringai dana hazaba athumma wai singna sumat piba aduga nakhu chalagana koi viral sibiraga naina saning ba pungon da jawai san ba nupadi ngang thoki ba wase kaino khangdabane ngang da ba wa to hanglak la ba kan da ta nachin ngang thoki ba wa to khangkan aiga kaina khibagi namitagi mitlu pirang ma nangna sintharak labadi nangna ibu suknung nungsi khide haina aina lawgani unsi chupa nang nungai na layu ko kapta na lin mga maoy biyo. Chalage.